election di araibani khwaidagi luribase Congress na moigi manifesto da cookie na taliba demand separate administration habise yam clear oina page number 37 gi serial number 5 stage the yam clear oina yawreba election di araibani Manipur gi lairiba separate administration na cookie na taliba demand se masi pithok se Congress ki agenda oina yawreba stage da ara masi yam thuna khoi yeng hoba darkar laigani Manipur praja ichinaw singda ina si appeal tawjini si Manifesto da gi hana mukta hawzage manifesto sida yawriba sigi wahai se sidai da yamna luba wahai ani yawriba ko sidai sida reconciliation commission haiba wahai ma yawriba phrase ama masiga satisfactory to all the people of the state haiba wahai ani is underlined to bio reconciliation commission is kari da bugi haire inu ga si yamna san na uba problem ama solve tawgi haibagi vision nama yawraga tawrpa wahai ne khaibung tawnaraga group amaga fruit nusidaba khana chainaba thopla ba natraga hanadagi dum khaibung tawraga yetnaba estrangement nama leiba relation fazana leitaba kairum tawraga leiba adugumma society amada Chungshan naraga santi leina bagi hona bagi yamna maru iba idea never reconciliation is sanction da aduna moina thangang ka singda haibu tare mamang da su akhoi gi Sri Bhakta Charan Das akhoi gi mogi spokesperson kanu oise in charge oriba Bhakta Charan Das na su hai ki cookie ga maitei ga gi lan se maitei na hobune na hai gi base masi su yamna laibak thibune adu egadi Congress ki chilnaw sing sum cookie gi favor da toise separate administration se pibra sa kano Congress na pamis lan loisan bai je separate administration piradi horen hete lan loire taliba demand je separate administration ni Manipur thugai basi pami basi Congress na pami se pithokraga shanti woise habra masi Manipur gi praja miyam sing na khanbiro Masjidda ngahale ga mo muhaini ngahale mo muhaini stage hairi mana Sri Bhakta Charan Das na aram bai tengol ama sum maite lipul na haubune na haibam so hairi magi press media press briefing da institution leiba police power da kaino ma tawnarakpagi adugi matam da political parties amasu heta amana haijan da na pangchop to narrative control to hold the moment ta Akoijam hanagi Congress ki spokesperson oiramamna su ngangliba wa khara lei matamdu da aina mase aina party yaujadringai da aina inaw sing amada aina ibane masibu ngawrba sumai ngangai sibo adu mas kananumna mase wrongly fit to wom yawre si se hai kanda adu kanda pauta ki ba Congress manu da wa thongna ya singangak pagi saudana tawdana withdraw tawina mukna bagi khatna bagi AICC room da tawgi hai adu matung da hujiki hariman pasu lo thokrabne adu suma mayam sing si akhoi Manipur da labor praja sing sina sum propaganda khara tawroga sum lana sum uhanba amasung lana sum chalhanba se masi khwaidagi laibak thibani aduna aina media gi chinnaw singda nasi aina thamjaning se election di araibani Congress na pamisi karino haiba se akhoi nasi khangba pame Congress na pamisi karino Congress na pamisi Manipur thugai bra Manipur se maset thugai raga cookie na maset ama naga gi na maset ama maithei gi na maset ama tawroga tawbasira Congress na pamisi masi hangni eba maramdi high reverse this magi kanos is media manifestos the yauri se politically amasung administrative settlement hai baneba cookie na palije pami se separate administration no pi hai baneba adu is the akoina lojaba da hai batare sigi arthar se lojaba da hai badi yai horen wangang loising ahi sing yamna leibanina yamna koi thoga lolakpadi yai adu manungi hidden agenda jidi akoina ubu fangi aduna Congress ki sinaw singna masi election di ngahak thamgi si aduga Congress ki pami be agenda se Manipur thugai bra separate administration cookie da piga se haibra natragana la loisilasi haiga di separate administration je hayeng heta piga la na dum lore sine mayam media mafum da media gi kuthang da ina thamjaning se aduna masmai sum akhoi
leiba ngamoi aduna masugumba akoina manipur se kaidana bo honaba congress sum thugaina bo honaba se masi khwaidai laibak thibani aduna masi tawbidaba na han fagani aduna masi akoi yamna akoi seriously akoi lahoningi congress is now sina masigi manifesto se masigi manifesto page number 37 North Eastern State haiba magi manifesto sing manung da yauri ba pose masi state ki sin now sing khanaraga to borongoni aduna manipur da leiriba congress ki karmi sing amasung congress ki sin now sing na separate administration piba pame haiga di masmaina haibe mohota phongna lawbi bne hena phagani na ai masim tang ai thamjaninge aduna loisilakpada aina media gi sin now sing da muka hanna akhoi leiriba akhoi manipur da leiriba sin now sing amasung manipur kaibiya de na khanjariba akhoi punamok se masi akhoi punna chamina bada khalai maramdi akhoi manipur se yamna nuksiba yamna phajaba adumba lamdam amani sum machet amam sum thugaiba machet am sum thugaiba thugaina ba sum congress na sum honaba ngahalega mori mu pithokpa ngahalega kampopi mu pithokpa ngahalega amu pithokpa sum smai sum tawraga di manipur se tandu leita ba habi sungoi oiroi aduna khojisu haijari sini mayam media gi chinau jungi kuthang da manipur punamak masi bhab ta bi badaka le election do ngahak thambaga masi gi manipur gi thugai ba yaba manipur kai ba yaba sumba agenda sing yauri bse masi da hanam tang nei namina gi sena ai media gi kuthang da manipur gi praja punamak ta ai masim tang ai appeal tawjari mayam ningsing biramani South Africa da blacks and white ki relationship che chahi cha kaya amana otna dana leiramaba adubo apartheid loiraba matung Nelson Mandela na lakpa matam dati amok punchanna amatoiba ki phibam da leirakna ba South Africa ko ba anova South Africa ma same na ba honarakpa matam da hana amaga khana chaina ki ba ANC na revolution tawba da hat ki ba tu ki ba amasung white chingduna black ta tathi ta oina tawkiba haibana chingbagi mayam do amata akhoi molom leina da bida anoba ma hoge hai targadi akhoi wari sanaga thamoiga sengnaraga aina soigibana sini nangna soigibana sini amaga ngakna bina ngakpidana khotana chungchanaraga anoba South Africa ma semna na bada sizina gi ba wahai Truth and Reconciliation Commission haiba wahai de mayam tabirangane adum na ngasisu manipur da khaibung tawraba pangal maitai naga kuki na amaga furup se machet thugai na ba tawraba thajana da bogi moron da amana kitang tawbo da khoi da mana na ba sinma eta malan ba suguma puna makse ano ba santi leiba mara chetpa manipur ma oi ga di Reconciliation Commission nama semaga thabuk paikatna amaga wari watai sadana ano ba manipur ma semna na ba tawgadabani haina hairakpa wahai sibu kayam lalage sidi amtina awang mathaki maut phajana khanga ga haira aba pone South Africa gi aina panjai dune Nelson Mandela na hana group masen khanaramba ama maga khana chaina badugi wang mala laga haugi mna haugre anoba makamai semga dage haidna tadi akoi da mana ot khibani aduna aina sina laman kungadabani na sum tauna ledi South Africa anoba ma post apartheid to sabe yaroi haidna Truth and Reconciliation Commission ina sina gibne haidi base international event kaya da su season ne base kunai ma chesna lagi hai targa di sumsan na ba wari batai sadana aina lan ge ba nang na lan ge ba amaga ngakthok ngaksin tawna na confession tawna dana ngasi dagi di kokna raga santi ge lambi da chalasi haibagi khongthang thang base malem sin mathungna chatna ba pathap amani international gi culture amane base yamna saukhat pawang matha ki culture amne ba aduguma wahai ma season arga manipur da thokliba kangluk masen goi ba unkhatna ba thajana da ba chahi cha ga goi chahi decades kaya haitare ko chahi ni fu yang kai aduna tum chai da 2001 adu adai na thoktana leiriba mayam che kohan ge tara ba di Reconciliation Commission ma semngani aina haija basibu lana artha handu bogi fibum mamda torpa ma khoina thenglai se masi yam thina lai thiningai ni lepa masa ta da bani hai phau yai pot masa khang da bani hai phau yai ene khanje ai gi mutu adeki sida wahayam palle administrative settlement hayena separate administration pi hidore
इचम चमना अइना हाइर इकाय हंगोइदना हाइबदा अइना चादो खितंग कप अचौबम त पिरो हाइरगा कप पलेदना मसिगी नुपासिना कपना लाई खुरमबगी खुजाइदो कपना सिलनी हाये इरुजबदे इसिंग हाबदो कप त पुरने चंगगा हायेना अर्थ हलकोदि मयाम करी हाइना लौबिगदगे अइना सिर्फ चुमनतगी कप हाइबो हाइदो पलेना त कपना दु तौरने ना पाइ हाइजन बदो सिदे एडमिनिस्ट्रेटिव पलेना सेपरेट एडमिनिस्ट्रेशन पीरने ना अर्थ हलगा टेलीविजन ना ngangai sai jung khaleba ओथोपनी दको मियाम ममांग हेक थोयगा सिबो चासिबु इकाय बकम त खंगद्रब जालाइन खल्ले मखादा पल्लिबा satisfactory to all the people of the state हाइरिबा कांगलुप अमन सेपरेट एडमिनिस्ट्रेशन तालगा सु कांगलुप अमन दि सुपी पीबे यारोय हाइना लौरिबनेबा इसामक्सु यावरिबनेबा communal exclusivity the base of a separate administration am ta piba yaroy se aina vote lepu to ngangdana labo wapam ne अगोई पार्टी दर बारक तो शुद्ध यावरी ने बसी पोजीशन जी मणिपुर काय भी यारोई रेजोल्यूशन यावनी तो खाई ताकत अब स्टेप हम तल्लो भी यारोई है ना सु लौरी बने अदुना मणिपुर मियाम पुनः मांगला याना बपोट नि सेटलमेंट तो दूसरे हाई दुबो सेपरेट एडमिनिस्ट्रेशन पीरे नहीं है ना आर्थ हाली से करी किनो यारोई दब मैते इशू याबो सेटलमेंट हम कोई बम थोड़े एनी सेटलमेंट से अदु कोई दुने बा satisfactory to all the people Manipur ki miyam khudikna yaba settlement haibane badu maitai ko furumna yadaba settlement na makamaina tawdolne badaida yadragadi tawroida badina adu bu heta wahai je punna padavida maitai ne yaroida ba potama hetai tawni haiba natraga kanglu amana yaroida potama heta tawni haina artha halagadi makha de iriba satisfactory to all the people Manipur ki miyam punna mangna yanaba amade yumfam moibe settlement oida na bohona gani haibe sibu heta pairing to reng administrative palle dana separate mission p hi dore na artha leiba kok tu karam kok noina hangbada thoina kai da braina khane we haibe ya na panga haibe election gen na panga nang na bagi wa oiraga su standard amal leiba di mathau tabra khali political culture se haipe standard amada leina hauna lonchat khang ngang na riba posisi ni haibe na chingba ma tawbra haibe na ina khanje so masigi matang sidadi tawudi ai haisini election ni gaina langna ra ini kaina es thoku tholade